Manipur Pradesh Congress Committee gi makhada Manipur Pradesh Congress Sebadal na sinduna numit humni chathagada state level Sebadal residential training camp ngasidagi BT Road ta leiba Congress Bhavan da hawdokre. State asida COVID-19 laisat laksin bagi phibam singthanangai oina fagatle. Hawkiba pungkun marigi manungda miyoi nipan discharge tawkhiduna active case masing 53 khaktamak ngaire. Phagalakpagi changchada marphutara nipan dasmik manga ani yaure. Kumja lisingani tara tarukta matam adugi Chief Minister Okram Ibobina Sangaram Kiba Kaksing Mahadev Chingkhong da leiba 33/11 kVA power substation gi mechin yadabadagi Kaksing amasung Kaksinga khulonariba khulsingda mai piba haudaduna leirakibane maram oiduna miyamda chauna khudong chadaba mayoknare athubada authority na mai piba hauragani hairi. Thoubal District Laurembam GP gi manungda leiba MG Narega gi job card holder singna scheme asigi makhada thabak sujage hairabasu thabak pibidre haina wakat lakpadagi district asigi DRDA gi district program coordinator MG Narega gi makhada thabak suba hawhankhre. Manipur da lakhiba Agartala gi Takhel Laima Tengbang Loop ki secretary Khoisnam Birolana Luchingba Loop ki luploi singna Tripura dagi purakpa uchara kaya Imphal gi miyoi kaya da khudol tamkhre ngase ayuk anganbada hanegi CAF ki minister Karam Syam dasu bilati lichu chara amasung safeda chara sing khudol tamki. Zeribam da ahanbo ina kumjali singam samapan marphumapan dagi all Zeribam auto rickshaw owners and Driver Association Azaroda Auto Rickshaw Service pibaga loinana registered body ama oina ngasi phawba miyamgi seba tawriba asida marilainaba authority singna association asiga manaba atoppa association ama registration tawbada ayaba pibiganu haina Azaroda gi president Sinam Pisakna haikre. Bisnupur district ki tunganba mafam singda niyom kaina lottery tender draw tawriba singna Thabak aduda yauriba member singi aningba apambagi mayokta lana thabak taure haina pau apunba nupi loop anul Bisnupur district ta wakat kaya lakle maram aduna niyom gi wangmada amadi member singi apambagi mayokta thabak tauriba singi mathakta loop asina akanba miyeng sanglagani haina anul gi president Al Pramona section wafam thamkhre.